ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯇꯩꯃ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯦꯒꯦ ꯉꯥꯟꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯕ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯊꯦꯜ ꯍꯜꯂꯛꯑꯕꯣ?" "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯏꯃꯥ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯇꯕ꯭ꯔꯣ?" "ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯏꯃꯥꯅ ꯂꯩꯔꯛꯏ꯫ ꯁꯤꯁꯦ ꯀꯕꯣꯛꯁꯦ ꯅꯌꯥꯝꯕ ꯑꯅꯤꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯏꯃꯥꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ." "ꯏꯃꯥ, ꯑꯩꯅꯅꯦ ꯁꯤꯡꯗꯨ ꯈꯥꯏꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯄꯩꯗꯨꯅ ꯊꯝꯃꯝꯃꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯁꯤꯡ ꯈꯥꯏꯔꯝꯕ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯆꯠꯂꯨꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯌꯥꯏꯃꯒ ꯑꯩꯒꯅ ꯐꯧꯁꯨ ꯍꯨꯟꯕ ꯂꯣꯏꯔꯝꯃꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯊꯝꯂꯝꯕ ꯂꯧ ꯃꯆꯦꯠ ꯑꯗꯨꯅ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯦꯝꯅ ꯄꯥꯅ ꯆꯥꯕ ꯐꯪꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯕꯅ ꯂꯧ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯣꯠꯅꯔꯣ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯏꯃꯥ, ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ?" "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ꯫ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯒꯤ ꯋꯥꯠꯇꯅꯕ ꯁꯦꯜ ꯇꯥꯟꯖꯔꯒꯦ." ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥ ꯌꯥꯝ ꯄꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯄꯥꯡꯒꯜ ꯂꯩꯔꯤ꯫ ꯏꯃꯥꯅ ꯉꯝꯂꯤꯕ ꯐꯥꯎꯕꯗꯤ ꯁꯨꯈꯤꯒꯦ." "ꯏꯃꯥ, ꯅꯆꯥ ꯑꯅꯤꯅ ꯍꯥꯏꯖꯕꯁꯦ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯌꯣꯛꯄꯤꯔꯛꯄꯗ ꯑꯋꯥ ꯃꯩꯁꯥ ꯀꯌా ꯂꯥꯡꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯏꯃꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣই ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯜ ꯋꯥꯠꯇꯅꯕ ꯏꯃꯥꯗ ꯄꯤꯁꯜꯂꯛꯑꯗꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯃꯥ ꯌꯥꯔꯦ." ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯃꯥꯒꯤ ꯑꯋꯥꯕꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯛꯂꯤ꯫ ꯃꯃꯥꯕꯨ ꯌꯨꯝꯗ ꯄꯣꯊꯥꯍꯟꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯃꯥꯗ ꯄꯤꯁꯜꯂꯝꯃꯤ꯫ "ꯏꯃꯥ, ꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯣꯝꯕꯤꯅꯧꯒꯤ ꯌꯨꯝ ꯁꯥꯔꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅꯤ." ꯏꯆꯥ ꯑꯅꯤꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯦ ꯏꯃꯥ ꯂꯧꯁꯤꯜꯂꯔꯣꯏꯒꯦ꯫ ꯃꯁꯦ ꯅꯈꯣꯏ ꯄꯥꯏꯖꯔꯣ." "ꯏꯃꯥ, ꯀꯔꯤꯒꯤꯅꯣ? ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯄꯥꯏꯕꯤꯌꯨ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯌꯨꯝꯒꯁꯦ ꯑꯆꯧꯕ ꯑꯃ ꯁꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤ." "ꯃꯁꯤꯅꯤ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯒꯤ ꯍꯣꯠꯅꯔꯤꯉꯩ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯀꯥꯎꯕꯗꯤ ꯌꯥꯗꯦꯀꯣ." "ꯑꯁ ꯏꯃꯥ, ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯔꯣꯏꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝ ꯄꯥꯟꯗꯕꯅ ꯍꯦꯟꯅ ꯐꯩ." "ꯀꯅꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯣ ꯍꯥꯟꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯡꯒꯣꯟꯗꯕꯨ ꯁꯝꯕꯟ ꯈꯥꯅꯩꯅꯦ, ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯠꯇ ꯀꯧꯅꯗꯦ꯫ ꯃꯗꯨꯕꯨ ꯐꯔꯤꯕ꯭ꯔꯕ ꯏꯃꯥ? ꯑꯩꯗꯤꯅꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯁꯤꯗ ꯂꯩꯔꯦ." "ꯃꯥꯅꯦ ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯥ, ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ, ꯐꯅ ꯅꯨꯡꯁꯤꯅꯔꯝꯕ ꯃꯆꯤꯜ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯤꯕꯨ ꯆꯠꯅꯕꯤꯔꯣ?" "ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯔꯥꯟꯕ ꯂꯣꯝꯗ ꯆꯠꯈꯤꯗꯅꯕ ꯏꯃꯥ ꯍꯥꯏꯒꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯕꯨ ꯅꯧꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯒꯦ ꯅꯨꯡꯁꯤꯅꯍꯜꯂꯣꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯗꯨꯒ ꯌꯨꯝꯕꯨ ꯀꯥꯏꯅꯅꯕ
ꯃꯆꯤꯜ ꯃꯅꯥꯎꯕꯨ ꯇꯣꯈꯥꯏꯅ ꯇꯥꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯅꯨꯄꯤꯅ ꯐꯅ ꯀꯟꯅ ꯃꯆꯤꯜ ꯃꯅꯥꯎ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯂꯕꯁꯨ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯊꯃꯣꯏ ꯑꯗꯨꯗ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯕꯗ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯆꯤꯜ ꯅꯅꯥꯎ ꯅꯈꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯤꯕꯥꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯌꯨꯡꯍꯧꯅꯕ ꯅꯈꯣꯏ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ꯫ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯍꯜꯅꯤ꯫ ꯑꯗꯨꯅ ꯇꯥꯆꯧ ꯍꯥꯟꯅ ꯍꯣꯡꯕꯤꯌꯨ ꯏꯃꯥ꯫ ꯅꯆꯥꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯖꯔꯤ꯫ ꯑꯩꯗꯤ ꯀꯣꯟꯅ ꯍꯣꯡꯁꯦꯕ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯂꯨꯍꯣꯡꯂꯕꯁꯨꯅꯦ ꯅꯌꯥꯝꯕ ꯍꯥꯟꯅ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯃꯨꯛ ꯍꯣꯡꯒꯗꯕꯅꯤ꯫ ꯌꯥꯏꯃ, ꯅꯪꯅ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯟꯅꯔꯗꯅ ꯑꯩꯕꯨ ꯀꯌꯥꯝ ꯑꯍꯜꯅꯣ? ꯑꯩꯁꯨ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯀꯅꯦ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ꯫ ꯅꯆꯥ ꯂꯨꯍꯣꯡꯕ ꯉꯝꯖꯈꯤꯔꯣꯏꯀꯣ? ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯈꯪꯅꯖꯕꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯕꯤ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯎ ꯍꯦꯛꯇ, ꯏꯃꯥꯅ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯌꯥꯏꯃ ꯑꯃꯗꯤ ꯀꯦꯒꯦ ꯉꯥꯟꯕꯒꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯀꯂꯛꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯐꯤ ꯃꯔꯣꯜ ꯂꯩꯕꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦꯕꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯗꯨꯒ ꯆꯞꯄꯨ ꯃꯥꯟꯅꯩ꯫ ꯅꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯅꯄꯥꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯈꯤꯕꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯄꯥꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯅꯈꯣꯏꯁꯨ ꯅꯅꯤꯡꯇꯝꯅ ꯂꯩꯖꯕ ꯐꯪꯖꯒꯗꯕꯅꯤ꯫ ꯅꯃꯥꯗꯣ ꯅꯄꯥꯅ ꯅꯈꯣꯏꯕꯨ ꯉꯟꯇꯥ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯅꯈꯣꯏꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯑꯕꯣ, ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯏꯊꯧꯅꯤ꯫ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯀꯩꯗꯧꯅꯨꯡꯗ ꯈꯠꯅ ꯆꯩꯅꯒꯅꯨ꯫ ꯅꯨꯡꯁꯤꯅꯅ, ꯄꯨꯛꯆꯦꯜ ꯈꯣꯏꯖꯜ ꯇꯤꯟꯅꯅ ꯍꯌꯦꯡ ꯀꯣꯟꯅ ꯐꯥꯎꯕ ꯂꯩꯃꯤꯟꯅꯧ꯫ ꯍꯣꯏ ꯑꯕꯣ, ꯅꯃꯥꯗꯨꯁꯨ ꯍꯥꯟꯅꯗꯤ ꯀꯩꯊꯦꯜ ꯊꯣꯛꯂꯤꯉꯩꯗ ꯎꯅꯔꯝꯃꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯒ ꯊꯣꯛꯂꯛꯈꯤꯗꯕꯗꯒꯤꯅꯦ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯃꯥꯗꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯔꯕꯅꯤꯅ ꯅꯃꯥꯕꯨ ꯀꯩꯊꯦꯜꯒ ꯊꯣꯛꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯗꯨ ꯎꯕꯗ ꯑꯕꯣꯛꯁꯨ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯁꯨꯁꯥ, ꯅꯃꯥ ꯅꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯅꯈꯣꯏꯁꯨ ꯅꯆꯥ ꯂꯩꯔꯛꯂꯕ ꯃꯇꯝ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯅ ꯇꯧꯕꯤꯕꯁꯤꯡꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯆꯞ ꯆꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ, ꯐꯧ ꯄꯨꯔꯒ ꯐꯧꯁꯤꯡ ꯍꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜꯁꯤꯡꯅ ꯄꯔꯃꯥꯟ ꯇꯧꯔꯝꯂꯤꯕꯅꯤꯀꯣ꯫ ꯍꯣꯏ ꯑꯕꯣ, ꯅꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯋꯥꯍꯟꯖꯔꯣꯏ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯅ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯁꯤꯗ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯆꯥ ꯑꯍꯨꯝꯒ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯐ ꯐꯒꯠꯂꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯀꯦꯒꯦ ꯉꯥꯟꯕꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯃꯃꯥꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯌꯥꯏꯃ, ꯏꯆꯥ ꯑꯅꯤꯅ ꯏꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯄꯗꯣ ꯆꯠꯂꯅꯨ꯫ ꯏꯆꯥ ꯑꯅꯤ ꯋꯥꯅꯅꯕꯅꯤ꯫ ꯅꯅꯥꯎ ꯑꯇꯣꯝꯕꯁꯤꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯏꯃꯥ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯇꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯐꯖꯅ ꯆꯥꯔꯒ ꯏꯃꯥ ꯐꯔꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯗꯣ ꯏꯃꯥꯒꯤ ꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯎꯏ꯫ ꯅꯄꯥꯅ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯏꯃꯥꯗꯤ ꯏꯆꯥ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯤ꯫ ꯏꯃꯥ,
ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯑꯆꯧꯕ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤꯕꯨ ꯂꯝꯖꯤꯡꯕꯤꯌꯨ꯫ ꯑꯆꯧꯕ, ꯌꯥꯏꯃ, ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯤ꯫ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯍꯟꯒꯅꯨ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝ ꯀꯩꯗꯧꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ꯫ ꯅꯄꯥꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯆꯤꯟ ꯅꯅꯥꯎ ꯇꯣꯈꯥꯏꯅ ꯇꯥꯍꯟꯅꯕ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯛ ꯂꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ, ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯦꯒꯦ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯃꯥꯕꯨ ꯈꯛ ꯋꯥꯍꯟꯖꯔꯣꯏ꯫ ꯏꯃꯥ, ꯀꯞꯀꯅꯨ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ꯫ ꯋꯥ ꯉꯥꯡꯂꯕꯗꯤ ꯋꯥꯔꯅꯤ꯫ ꯀꯦꯇꯨꯒꯤ ꯃꯆꯥ ꯑꯍꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯀꯦꯒꯦ ꯉꯥꯟꯕꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯃꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯦꯒꯦ ꯉꯥꯟꯕꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯀꯞꯄꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯆꯧꯕ, ꯇꯣꯛꯑꯣ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯁꯨ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯊꯧ ꯑꯣꯏꯔꯣ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯅꯈꯣꯏ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯃꯥꯃꯥ, ꯇꯥꯏꯕꯪ ꯃꯄꯨꯁꯦ ꯐꯠꯁꯨ ꯐꯠꯃꯟꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯁꯦꯠꯄꯤꯈ꯭ꯔꯦ꯫ ꯑꯆꯧꯕ, ꯅꯈꯣꯏꯅ ꯅꯃꯥꯕꯨ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯕꯗꯣ ꯅꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯗꯣ ꯅꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤꯁꯨ ꯎꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯥꯟ ꯑꯁꯤꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯈꯜꯂꯨꯒꯅꯨꯀꯣ꯫ ꯃꯥꯃꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯥꯃꯥ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯀꯦꯒꯦ ꯉꯥꯟꯕꯕꯨ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯌꯨꯝꯗ ꯀꯦꯒꯦ ꯉꯥꯟꯕ ꯃꯊꯟꯇ ꯊꯝꯂꯝꯕꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯥꯆꯧ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯌꯥꯏꯃ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯆꯠꯂꯤꯉꯩ ꯑꯇꯣꯝꯕ ꯃꯇꯝꯗ ꯊꯝꯃꯝꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅꯁꯨ ꯁꯦꯟꯅꯕꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯇꯥꯆꯧ, ꯏꯇꯩꯃ ꯄꯨꯁꯤꯟꯕꯤꯔꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯌꯥꯏꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ꯫ ꯏꯅꯥꯎꯇꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯗ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯌꯥꯝꯕꯁꯨ ꯅꯇꯩꯃ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯅꯥꯎ ꯑꯇꯣꯝꯕꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯃꯗ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯆꯧ, ꯏꯇꯩꯃ ꯂꯥꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯝꯒꯠꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯃꯥꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯁꯦ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯏꯃ, ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗꯦ꯫ ꯀꯦꯒꯦ ꯉꯥꯟꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯥꯆꯧ, ꯅꯅꯥꯎꯅ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯒ ꯇꯥꯆꯧ, ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯇꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯤ ꯆꯥꯡ ꯈꯛ ꯇꯥꯍꯜꯂꯣꯏꯁꯤ꯫ ꯃꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯕꯨ ꯀꯥꯏꯅꯅꯕ ꯐꯅ ꯁꯤꯜꯂꯛꯂꯕꯁꯨ ꯀꯅꯥꯒꯤ ꯋꯥ ꯑꯃꯇ ꯇꯥꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯃꯣꯏ ꯇꯤꯟꯅꯁꯤ꯫
Yaima, nang tachongna nakhoi bu punsi chupa nungsigani. Nakhoi anidagi hena nungsiba malem asida leite. Aikhoi ahumgi nungsinabadi kanana su thugaibagi matik nate. Kege nganbagi khanduna achauba amadi Yaima, makhoi mamaga khanaduna achaubaga khangnajabi sijaga haina singnaraga luhonglami. Sija lakpa kuidringai matamdadi yamna ing tapi nupi malami. Achaubagi mamangdana kege nganbabu yamna luna chana taubirami. Aduga achauba hek leitaba matamdadi kege nganbabu thina phubi chaibirami. Nongma sijana kege nganbabu huida chak pizaba khumna. Mangongi machida pizaraga leirambadu Yaimana urami. Kege nganbagi matawadu ubada mathamo yamna suklami. Itaima, kaino angang-sidabu adugumba phataba chak pizaribasiba. Aikhoinadi itaimabu nahamakai phai haina khaluribasidi. Itaimadi nahamakai aikhoi leitringai matamda inaw nupa atomba sibu otpiramni boire. He angang, aina atombabu thina tawkiba leite. Mangonda huigi chaksibu kanana chaw haino. Ai mangonda chaw haina pisakiba leite. Nangna maram khangdana pangangangano. Itaimana nahamakai angang-sida karamba minungsi thami haibada ai khangi. Itaimase aina chingnarakpa koirabani. Ngasidi tachau laklaga wa chapchabi ama ngangnagani. Haujikdine nakhoi tachaudo aigi oirabani. Kana amatagi wa tabasu yaroi. Aina haiba khaktangda tagadabani. Nangna adumna singnaraklabadi yingnaba taredana. Nangi tachauna kanana hena ningba ningdaba haibado. Yaima mataimagi lamchasi yamna yaninglamde. Mana mayamba laklaga asengba pumba haigani khanduna ngaizarami. Adubu mayambadi pukchel onduna leiramle. Mana karimata haijingai mayambana mataimagi michangda leirakle. Yaimana fana kanna mayambabu achumba adu haizai. Adubu achaubana thazabidre. Mayambagi honglagliba matawa sida Yaima thamo yamna sokle. Yaima manaw nupa atombagi khanduna numitlaibu yumda pusilaklami. Numitlaisu phaba malaga magi nupabu themduna Yaimagi pukchel olhalami. Kege nganbusu haujikti pakhang pharakle mayamba anina mabu yengsinbiraktre. Mataima anigi saraida yumda ngahakta phawba pothaba phangjaramde. Mataima anina insinduna mangonda nganghalami. Kege nganba haujikti nangsu pakhang mapung pharakle. Aduna nayamba aikhoina nangbu chawnanaba yoklakpada waba yaba kaya ama warakle. Haujikti nangna aikhoibu nungaina thamgadabani. Aduna nang pabana thamlamba lawduda phau thaduna aikhoigi imung ase chaba wathandanaba nangna tawgadabani. Adugane nangna thabak subagi khusuman khudingma aingonda pirakadabani. Tachau madudi yaroida. Aikhoi atombana phanglakpa khusuman aduda tachau mathantana paige haibadudi kanana yadoino. Aisu yum palabani. Aduna tangkhayenaraga paise. Aina ahalni. Inawa atombana phanglakpa sel khudingma aina paifam thoi. Masida kayam kaige. Tachauda thamba selada ai thajade. Aidi haisiniko. Aigi sel pidaba yaroi. Makhoi mayamna kege nganbana wana tanjarakpa sel adu lupa ama phawba masada pibiramde. Loina lausenduna makhoina nungaizarami. Moita chaw. Nanaw nupa atombasina thabak suba chatlinina tawriduna khusuman phangasu amata pisilakte. Noigi nanaw nupa Yaimagi nupi tawngambisina lausilamani. Moi kanamtana aibu nungsipote. Nanaw nupa atombada phanglakpa sel khudingmak loina moida pisinduna leirabanina likonga mayam ama sakre. Madudi yaroida. Aikhoi inautona phanglakpa sel khudingmak aina yumasigi ahalni. Aina paigadabani. Ai Yaimaga chapchaba wa ngangnagani. Ado haujikidi nangi sel khara leiradi biro. Aine ngasaidagi thakningmana khanause maring chatlabani. Hoi adubudi pige. Ado handakege nganbana sinjaw paiba tatombigi yumsaba yauribado hek loibaga phanglakpa sel aduna aigi likka sanaga sabiyuko. Sagadawribanine. Sel mayamdo nakutta sinaragadabani. Nang adugi waganuko. Ado haujikidi sel do biro. Achauba amadi Yaima haujikti yu yamna thakpa suningdaba misak ama oiragle. Machil manaw amatabu nungshiba phawramde. Nong nganbadagi matam nenbada wazaraba misak ama oiraklami. Makhoigi matawa sida kege nganba wakhal yamna wazarami. Kege nganba maga khangnajari bi langnenga yamna tangno unazarami. Langnena kege nganbagi yumgi phibam amadi magi awabubu mayek sengna khangbirami. Da kege nganba nang yam warabra. Langlen
ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯤ꯫ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯩꯒꯤꯕꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯑꯋꯥꯕ ꯁꯔꯨꯛꯇꯅ ꯅꯪꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ, ꯃꯁꯤꯕꯨ ꯌꯥꯕꯤꯗꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤ ꯋꯥꯅꯣ ꯂꯥꯡꯂꯦꯟ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯖꯔꯛꯂꯒꯦ꯫ ꯑꯩ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯁꯦꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯣ ꯐꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯅꯅꯤꯡ ꯊꯨꯡꯂꯣꯏ꯫ ꯑꯩꯒꯤ ꯏꯇꯩꯃ ꯑꯅꯤꯗꯣ ꯌꯥꯝ ꯐꯠꯇꯦ, ꯅꯪꯕꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯅꯤ, ꯃꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯈꯟꯕꯤꯔꯤꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ, ꯑꯗꯨꯕꯨ ꯑꯩ ꯗꯥ ꯒꯦꯒꯦꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯔꯣ, ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯨ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯑꯩ ꯅꯪꯕు ꯄꯨꯔꯒꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃ ꯑꯅꯤꯅ ꯅꯪꯕꯨ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯏ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯒꯦꯒꯦꯉꯥꯟꯕꯅ ꯂꯥꯡꯂꯦꯟꯕꯨ ꯆꯦꯜꯂꯝꯃꯤ꯫ ꯒꯦꯒꯦꯉꯥꯟꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯃꯇꯩꯃ ꯑꯅꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯇꯤꯡꯅꯒꯅꯤ ꯈꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯒꯦꯒꯦꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯩꯅꯥ ꯀꯠꯇꯨꯅ ꯇꯣꯛꯅꯅꯕ ꯍꯥꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥ ꯈꯛꯇꯅꯤ ꯃꯌꯨꯝꯗ ꯂꯩꯍꯧꯒꯗꯧꯔꯤꯕ꯫ ꯑꯁꯪꯕꯤꯅ ꯒꯦꯒꯦꯉꯥꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯨ ꯐꯖꯅ ꯈꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯒꯦꯒꯦꯉꯥꯟꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖ ꯇꯧꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯑꯃꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯆꯨ ꯇꯥꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯤꯖꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯆꯨ ꯇꯥꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯅ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡ ꯆꯩꯅꯅꯕꯗ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯃ ꯐꯥꯎꯗꯤ ꯂꯩꯇꯕꯅ ꯉꯥꯡꯅꯤꯡ ꯆꯩꯅꯤꯡꯂꯕꯁꯨ ꯃꯆꯤꯟ ꯃꯦꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯕꯛ ꯐꯈ꯭ꯔꯦꯗꯀꯣ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯐꯈ꯭ꯔꯦ꯫ ꯑꯣ, ꯇꯥꯅꯤꯡꯗꯤꯌꯦ ꯅꯪꯅ ꯉꯥꯡꯂ ꯆꯠꯂꯤꯗꯣ꯫ ꯑꯩꯅ ꯇꯥꯅꯤꯡꯉꯝꯒꯅꯤꯅ ꯉꯥꯡꯉꯤꯔꯕ? ꯅꯈꯣꯏꯅꯗꯤ ꯈꯪꯉꯝꯃꯣꯏ, ꯄꯪꯕꯅꯤꯅ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤꯅꯦ꯫ ꯅꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏ꯫ ꯃꯥꯅ ꯅꯈꯣꯏꯁꯦ ꯅꯃꯤꯠꯇ ꯎꯠ ꯆꯥꯏꯔꯤꯕꯅꯤ, ꯈꯔ ꯂꯩꯔꯗꯤꯅꯦ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯩꯅꯣ ꯅꯨꯄꯤ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯄꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯔꯒ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯆꯨꯝ ꯑꯆꯨꯝꯕꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯤꯕꯨ ꯐꯠꯇꯕ꯭ꯔꯅꯦ? ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯎꯏꯗ꯫ ꯑꯣ, ꯀꯗꯥꯏꯗꯒꯤ ꯐꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤꯅꯦ ꯒꯦꯒꯦꯉꯥꯟꯕꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯄꯥꯏꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯃꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯃꯆꯦ ꯑꯅꯤꯅ ꯐꯅ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯇꯩ ꯑꯅꯤꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕ ꯀꯟꯃꯟꯕꯗꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯗ ꯆꯦꯜꯂꯝꯃꯤ꯫ ꯒꯦꯒꯦꯉꯥꯟꯕ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯥꯅ ꯐꯪꯖꯔꯛꯄ ꯁꯦꯜ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯄꯥꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯧꯍꯧꯗ ꯃꯆꯦ ꯑꯅꯤꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯆꯦ ꯑꯅꯤꯅ ꯂꯥꯡꯂꯦꯟꯅ ꯁꯦꯜ ꯀꯌా ꯑꯃ ꯂꯣꯟꯅ ꯂꯧꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯕꯨ ꯑꯣꯠꯅꯅꯕꯒꯤ ꯃꯆꯦ ꯑꯅꯤꯅ ꯌꯥꯅꯗꯨꯅ ꯂꯧ ꯀꯌా ꯑꯃ ꯊꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯂꯥꯛꯅꯕ ꯍꯧꯔꯁꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯗꯤ ꯐꯔꯦꯗꯅ, ꯑꯩ ꯏꯊꯟꯇ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯎ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯐꯅ ꯈꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯧꯗꯣꯡꯁꯤ ꯂꯥꯏꯗꯦ ꯍꯥꯏꯅꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅꯦ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯃꯥꯕꯨ ꯒꯦꯒꯦꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯦꯗꯅ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯒꯦꯒꯦꯉꯥꯟꯕꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯏꯒꯗꯕꯅꯤ꯫ ꯃꯥꯅꯤ, ꯍꯥꯟꯅꯗꯤꯅꯦ ꯒꯦꯒꯦꯉꯥꯟꯕꯅ ꯐꯪꯂꯛꯄ ꯁꯦꯜꯁꯨ ꯌꯥꯝ ꯌꯥꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯋꯥꯠ ꯋꯥꯠꯄ ꯃꯥꯜꯂꯤ꯫ ꯋꯥꯠꯂꯤꯕꯅꯤ, ꯃꯥꯅꯅꯦ ꯅꯥꯔꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯦ, ꯑꯊꯨꯕꯤꯗ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫
ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯡꯂꯦꯟꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯀꯦꯒꯦ ꯉꯥꯟꯕꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯡꯂꯦꯟꯕꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯍꯟꯕꯤꯔꯝꯗꯦ꯫ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯆꯩꯕꯤ ꯉꯥꯡꯕꯤꯔꯝꯃꯤ, ꯀꯦꯒꯦ ꯉꯥꯟꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯐꯨꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯆꯦ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯐꯥꯊꯔꯛꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯍꯩ ꯂꯥꯡꯂꯦꯟ, ꯁꯤꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯃꯛ ꯁꯨꯔꯁꯨ ꯆꯠꯂꯣ꯫ ꯏꯆꯦ, ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯁꯨꯔꯒꯦ꯫ ꯑꯗꯨ ꯌꯥꯔꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯕꯒ ꯁꯨꯔꯨꯒꯗꯕꯅꯤ꯫ ꯆꯠꯂꯣ ꯍꯥꯟꯅ ꯁꯨꯔꯨꯆꯣ꯫ ꯏꯆꯦ, ꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯂꯣꯏꯅ ꯁꯨꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯐꯤ ꯁꯨꯔꯤꯅꯦꯅ ꯀꯗꯥꯏꯗ ꯁꯨꯔꯤꯕꯅꯣ? ꯑꯃꯣꯠꯄꯗꯤ ꯑꯃꯠꯇ ꯁꯨꯀꯣꯛꯇꯅ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯁꯝ ꯐꯣꯏꯕꯗꯅꯦ ꯅꯃꯥ ꯎꯅꯤ꯫ ꯅꯪꯅꯦ ꯆꯥꯛꯇꯨꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯐꯤꯁꯤꯁꯨ ꯊꯨꯅ ꯁꯨꯕ ꯂꯣꯏꯒꯗꯕꯅꯤ, ꯈꯪꯉꯦꯀꯣ? ꯂꯥꯡꯂꯦꯟ ꯃꯆꯦ ꯑꯅꯤꯒꯤ ꯁꯥꯔꯩꯗ ꯌꯥꯝ ꯋꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯦꯒꯦ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗꯗꯤ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯂꯝꯗꯦ꯫ ꯅꯣꯡꯃ ꯀꯦꯒꯦ ꯉꯥꯟꯕ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯕꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯜ ꯑꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯒꯦ ꯉꯥꯟꯕ, ꯅꯪꯕꯨ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯝꯕꯧꯒꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯕꯒꯤ ꯉꯟꯅ ꯍꯜꯂꯛꯏ꯫ ꯅꯪ ꯉꯥꯏꯍꯥꯛ ꯏꯅꯦꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤꯗꯅ꯫ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯏꯅꯦ? ꯀꯦꯒꯦ ꯉꯥꯟꯕ, ꯂꯥꯡꯂꯦꯟꯗꯨ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗꯔꯤ, ꯑꯗꯨꯒ ꯅꯈꯣꯏ ꯅꯇꯩꯃ ꯑꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤꯅꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯣ? ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯐꯨꯕꯤꯕꯋꯣ ꯆꯩꯕꯤꯕꯋꯣ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝ ꯊꯪꯅꯕꯅꯤꯅ ꯂꯣꯏꯅ ꯇꯥꯏ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯂꯥꯡꯂꯦꯟꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯝꯕ ꯆꯪꯂꯨꯕ ꯑꯩꯈꯣꯏꯕꯨ ꯅꯇꯩꯃ ꯑꯅꯤꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯣ? ꯏꯅꯦ, ꯑꯩꯁꯨ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯅꯤꯅ ꯂꯥꯡꯂꯦꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯂꯥꯡꯂꯦꯟꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯑꯅꯤꯅ ꯃꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯇꯩꯃ ꯑꯅꯤꯕꯨ ꯐꯅ ꯈꯜꯂꯨꯕꯅꯤ꯫ ꯏꯅꯦ, ꯑꯩꯒꯤ ꯏꯇꯩꯃ ꯑꯅꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯗꯣꯔꯤ꯫ ꯉꯁꯤꯗꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ꯫ ꯀꯦꯒꯦ ꯉꯥꯟꯕ, ꯅꯈꯣꯏ ꯑꯆꯧꯕꯒ ꯌꯥꯏꯃꯒꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯤ ꯑꯣꯏꯅ ꯊꯥꯅꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯐꯅ ꯈꯟꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯅꯦꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯅꯅꯕ ꯍꯣꯠꯅꯧ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝ ꯆꯪꯖꯔꯣꯀꯣ꯫ ꯀꯦꯒꯦ ꯉꯥꯟꯕ ꯃꯇꯩꯃ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯌꯥꯝꯕ ꯑꯅꯤ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯒꯦ ꯉꯥꯟꯕ, ꯅꯪ ꯁꯦꯜ ꯐꯪꯂꯕ꯭ꯔꯥ? ꯅꯪꯒꯤ ꯍꯟꯗꯛ ꯐꯪꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ, ꯌꯥꯏꯃꯗꯒ ꯑꯝꯇ ꯄꯤꯔꯨꯅꯨ꯫ ꯑꯩꯅꯦ ꯁꯦꯜꯒꯤ ꯃꯊꯧ ꯈꯔ ꯇꯥꯔꯤ꯫ ꯍꯦꯔꯥ ꯇꯥꯆꯧ, ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯇꯥꯆꯧꯗꯔꯣ ꯁꯦꯜ ꯁꯤꯖꯤꯟꯅꯐꯝ ꯂꯩꯕ? ꯑꯩꯁꯨ ꯁꯦꯜ ꯆꯪꯒꯗꯕ ꯌꯥꯝ ꯂꯩ꯫ ꯀꯦꯒꯦ ꯉꯥꯟꯕ, ꯇꯥꯆꯧꯗ ꯍꯟꯗꯛꯇꯤ ꯌꯥꯝ ꯄꯤꯔꯨꯔꯅꯨ, ꯅꯍꯥꯟꯃꯈꯩꯁꯨ ꯃꯥꯅꯗ ꯌꯥꯝꯅ ꯂꯧꯕꯅꯤ, ꯑꯩꯉꯣꯟꯗ ꯍꯟꯗꯛꯇꯤ ꯍꯦꯜꯂꯛꯑꯣ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩꯅ ꯋꯥꯅ ꯁꯨꯖꯕꯒꯤ ꯐꯪꯖꯔꯛꯄ ꯁꯦꯜꯕꯨ ꯇꯥꯆꯧꯒ ꯇꯌꯥꯏꯒꯗ ꯀꯔꯤ ꯃꯔꯝꯒꯤ ꯄꯤꯗꯣꯏꯅꯣ? ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯅꯤ꯫ ꯍꯦ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ, ꯍꯥ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯌꯣꯛꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯃꯃꯜꯅꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯁꯦꯜꯁꯦ꯫ ꯇꯥꯆꯧ, ꯃꯌꯥꯝꯕ ꯑꯃꯅ ꯃꯅꯥꯎꯅꯨꯄꯥ ꯌꯣꯛꯄꯤꯔꯛꯄꯕꯨ ꯁꯦꯜ ꯑꯣꯏꯅ ꯊꯧꯅꯕ꯭ꯔꯥ? ꯇꯥꯆꯧ, ꯇꯌꯥꯏ, ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯥ? ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯤ ꯅꯅꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯇꯠꯍꯟꯅꯤꯡꯗꯦ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕ ꯑꯅꯤꯁꯤꯗꯒ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯇꯧꯔꯤꯕꯗꯣ? ꯅꯪꯅ ꯊꯦꯝꯃꯒ ꯌꯥꯅꯤꯒꯅꯤ ꯈꯟꯕ꯭ꯔꯣ? ꯃꯣꯏ ꯇꯥꯆꯧ, ꯀꯥꯟꯅꯗꯕꯗ ꯄꯨꯛꯅꯤꯡ ꯄꯦꯠꯊꯔꯒ ꯂꯩꯔꯅꯨ, ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯂꯧꯗꯧꯗꯣ ꯂꯧꯔꯛꯑꯣꯀꯣ꯫ ꯏꯇꯩꯃ, ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯍꯥꯟꯅ ꯏꯇꯩꯃ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ꯫ ꯏꯇꯩꯃ ꯂꯥꯛꯂꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯏꯪ ꯇꯞꯅ ꯄꯥꯟꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯃ ꯑꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯅꯕ ꯈꯛꯇ ꯈꯜꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ? ꯃꯣꯏ ꯇꯌꯥꯏ,
ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯕ ꯐꯥꯎꯕꯗ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯒꯤ ꯁꯦꯜ ꯈꯔ ꯑꯩꯈꯣꯏꯅ ꯂꯧꯏ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯎꯁꯤꯠꯊꯑꯣꯏꯗꯅ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯑꯇꯣꯝꯕ, ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ꯫ ꯅꯪ ꯅꯌꯥꯝꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯍꯥ? ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯒ ꯅꯪꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯂꯛꯂꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯥꯒꯦ ꯇꯧꯔꯛꯏꯅꯦ ꯅꯪ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛ ꯎꯠꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯎꯠꯂꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕ? ꯐꯔꯦ, ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯅꯅꯥꯎ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯇꯥꯆꯧ, ꯇꯌꯥꯏ, ꯅꯅꯥꯎꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯦ ꯁꯤꯃꯇꯪꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯀꯦꯒꯦ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯦꯒꯦ ꯉꯥꯟꯕ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ, ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯊꯧꯅꯥ ꯄꯥꯜꯂꯨ꯫ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤꯅꯦ ꯁꯪꯒ ꯋꯥꯠꯇꯕꯅꯤ꯫ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯐꯕ ꯀꯌꯥ ꯄꯤꯅꯕꯤꯔꯛꯀꯅꯤ꯫ ꯅꯣꯡꯃꯗꯤꯅꯦ ꯑꯔꯥꯟꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯠꯅꯕ ꯀꯜꯂꯨ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯁꯨꯒꯅꯤ꯫ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯏꯃꯥ, ꯅꯆꯥ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯄꯥꯡꯒꯜ ꯑꯣꯏꯖꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯏꯃꯥꯅꯅꯦ ꯃꯥꯡꯒꯣꯜ ꯄꯤꯔꯕꯅꯤ꯫ ꯀꯦꯒꯦ ꯉꯥꯟꯕ ꯃꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯃꯨꯛꯇꯗꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯕ ꯀꯟꯖꯕꯅ ꯂꯝ ꯀꯌꯥ ꯂꯩꯁꯤꯟꯖꯕ ꯉꯝꯖꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯀꯌా ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯦꯒꯦ ꯉꯥꯟꯕꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯅꯤꯅ ꯁꯦꯜꯗꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯆꯠꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯒꯦ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯏꯪꯈꯣꯜ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯕ ꯐꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯑꯆꯧꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤꯁꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯀꯦꯒꯦ ꯉꯥꯟꯕ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯦꯜꯂꯛꯂꯕꯗ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃ ꯉꯥꯎꯆꯠꯅꯔꯦ꯫ ꯃꯈꯣꯏꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯃ, ꯍꯧꯖꯤꯛꯇꯤ ꯂꯧꯁꯨ ꯌꯣꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯌꯣꯟꯅꯤꯡꯉꯥই ꯂꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯁꯨ ꯇꯥ ꯊꯝꯕꯧꯗ ꯊꯝꯂꯤꯕꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯜꯗꯨ ꯃꯇꯝ ꯆꯥꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯇꯥꯆꯧ, ꯇꯥ ꯊꯝꯕꯧꯗꯣ ꯉꯁꯥꯏꯗꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯊꯪ ꯊꯥꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯌꯨꯝꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯆꯧ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯝꯕꯥꯜꯗꯒꯤ ꯈꯔ ꯄꯨꯔꯒ ꯁꯤꯡꯈ꯭ꯔꯁꯤ꯫ ꯌꯥꯏꯃ, ꯏꯅꯦꯗꯒꯤ ꯄꯨꯔꯒ ꯁꯤꯡꯉꯦꯅ ꯈꯜꯂꯣ, ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯏꯅꯦꯒꯤ ꯁꯦꯜ ꯁꯤꯡꯒꯅꯤ? ꯇꯥꯆꯧ, ꯃꯗꯨꯗꯤ ꯊꯣꯛꯄ ꯇꯧꯔꯁꯤ꯫ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯜ ꯈꯔ ꯄꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯁꯦꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯝ ꯑꯃꯗ ꯅꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯈꯤꯕꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ? ꯅꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗ ꯊꯥꯖꯈꯤꯕꯗꯥꯏ꯫ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯅꯈꯣꯏꯒꯤ ꯅꯕꯨꯛ ꯆꯦꯜ ꯑꯗꯨꯕꯨ ꯀꯔꯝꯕꯅꯣ? ꯅꯈꯣꯏꯗꯤꯅꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯋꯥꯈꯜ ꯆꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯒ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯕꯨ ꯊꯗꯠꯍꯟꯕ ꯉꯝꯕ ꯀꯔꯝꯕ ꯃꯌꯥꯝꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯈꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯀꯦꯒꯦ ꯉꯥꯟꯕ ꯈꯨꯜꯁꯤꯗ ꯁꯛꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯅꯔꯥ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤ? ꯅꯃꯥꯗꯨꯅ ꯂꯩꯔꯝꯂꯦꯟꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ? ꯏꯃꯥꯅ ꯌꯥꯏꯃꯒ ꯑꯩꯈꯣই ꯑꯅꯤꯗ ꯑꯇꯣꯝꯕꯕꯨ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯆꯍꯧꯗ꯭ꯔꯦ꯫ ꯏꯅꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯇꯥꯆꯧ, ꯑꯇꯣꯝꯕꯅ ꯃꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ꯫
ꯑꯩꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯈ꯭ꯔꯦ ꯑꯉꯥꯡꯗꯣ꯫ ꯌꯥꯏꯃ, ꯍꯧꯖꯤꯛꯇꯤ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯇꯥꯆꯧ, ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯕ ꯆꯠꯀꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ꯫ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯕꯨ ꯆꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ, ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯦꯀꯦꯉꯥꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯏꯪꯅ ꯇꯞꯅ ꯄꯥꯜꯍꯟꯕꯤꯒꯅꯤ ꯈꯟꯖꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯩꯇꯥꯆꯧ, ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯊꯤꯟꯈ꯭ꯔꯦ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯀꯥꯏꯅꯅꯕ ꯁꯤꯟꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯅ ꯀꯦꯀꯦꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯦꯀꯦꯉꯥꯟꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯕꯨ ꯎꯕꯗ ꯀꯔꯤꯁꯨ ꯁꯥꯎꯔꯝꯗꯦ꯫ ꯑꯇꯣꯝꯕ, ꯇꯥꯆꯧ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯤ꯫ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯅ ꯀꯅꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯒꯅꯤ? ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯩꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ, ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯑꯇꯣꯝꯕ, ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯗꯨꯕꯨ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯐꯠꯃꯟꯗꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯂꯝꯂꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯅ ꯊꯝꯂꯝꯕ ꯂꯧ ꯏꯪꯈꯣꯜ ꯑꯃꯠꯇ ꯃꯤꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯒꯤ ꯆꯍꯤꯒꯤ ꯍꯩ ꯂꯩꯀꯠꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅ ꯏꯃꯥ ꯄꯥꯕꯒꯤ ꯆꯥꯎꯔꯕ ꯎꯁꯣꯞ ꯑꯃ ꯇꯧꯗꯨꯅ ꯍꯩ ꯂꯩꯀꯠꯂꯁꯤ꯫ ꯀꯦꯀꯦꯉꯥꯟꯕ, ꯅꯇꯩꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ, ꯅꯆꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯉꯥꯡ ꯁꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯄꯪꯕꯤ ꯅꯆꯦꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯍꯥꯏꯅꯔꯔꯣꯏꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯀꯦꯀꯦꯉꯥꯟꯕꯒꯤ ꯃꯄꯥꯜꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫